ꯑꯍꯥꯟꯕꯃꯛꯇꯗ News Live Channel ꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯤ 9ꯁꯨꯕ ꯗꯤꯒ꯭ꯔꯦꯗ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯄꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯅꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯝꯃꯤꯟꯅꯕꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯤ YK ꯙꯤꯔꯦꯟ ꯑꯩꯈꯣꯏ ꯄꯥꯟꯗꯝꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯗꯕꯅꯤ ꯃꯇꯤꯡ ꯊꯣꯛꯄ ꯐꯨꯔꯨꯞꯅꯤ ꯍꯥꯏꯕ ꯃꯥꯂꯦꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯁꯟꯖꯣꯏ ꯔꯤꯝꯁꯇꯒꯤ ꯄꯨꯈꯤꯕ ꯀꯨꯀꯤ ꯑꯍꯨꯝ ꯂꯥꯌꯦꯡꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯃꯩ ꯊꯥꯔꯝꯂꯦ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯕ ꯅꯥꯒꯥ ꯑꯍꯨꯝ laikꯟꯅꯈ꯭ꯔꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯂꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ ꯍꯧꯈꯤꯕ ꯃꯦ 18ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯩꯂꯣꯡ ꯋꯥꯐꯩ ꯚꯤꯂꯦꯖꯗꯒꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯗꯣꯔꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ 11ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 3ꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ laikꯟꯅꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ laikꯟꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ 3 ꯑꯗꯨꯗꯤ ꯈꯣꯡꯁꯥꯡ ꯈꯨꯟꯗꯒꯤ ꯇꯤ.ꯑꯥꯏꯁ ꯋꯤꯗꯤꯝꯂꯤꯌꯨ 34 ꯗꯤꯡꯃꯥꯏꯂꯤꯌꯨ ꯑꯕꯣꯏꯅꯥꯏ 48 ꯑꯃꯗꯤ ꯄꯣꯡꯕꯣꯂꯤꯌꯨ ꯊꯤꯌꯨꯃꯥꯏ 39ꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗ ꯇꯨꯝꯕ ꯌꯥꯗꯕ ꯑꯦꯟꯖꯥꯏꯇꯤ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯁꯤꯝꯇꯣꯝ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯥꯟ ꯍꯦꯜꯊ ꯁꯦꯟꯇꯔꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯃꯦ 18ꯒꯤ ꯂꯩꯂꯣꯡ ꯋꯥꯐꯩꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤ 19 ꯐꯥꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥ ꯅꯨꯄꯤ ꯃꯤꯆꯝ 3 ꯐꯥꯖꯤꯜꯍꯧꯔꯕ ꯑꯉꯥꯡ ꯌꯥꯎꯅ ꯅꯥꯒꯥ 12 ꯃꯦ 35ꯗ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯅꯥꯒꯥ ꯅꯨꯄꯥ 3 ꯑꯗꯨꯅ ꯅꯨꯃꯤꯠ 29ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯅ ꯖꯨꯟ 10ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯎꯃꯪ ꯑꯃꯗꯒꯤ ꯊꯦꯡꯅꯔꯛꯈꯤ ꯅꯥꯒꯥ 3ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯕ ꯄꯨꯟꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯪꯕ ꯖꯣꯡꯖꯥꯡꯇꯦꯛ ꯈꯨꯟꯗ ꯉꯁꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯈꯨꯟꯖꯥ ꯑꯗꯨꯗꯤ ꯖꯣꯡꯖꯥꯡꯇꯦꯛ ꯈꯨꯟꯗꯒꯤ ꯅꯣꯡꯖꯥꯡ ꯀꯧꯏ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯃꯁꯨꯡ ꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ ꯁꯣꯛꯂꯕ ꯅꯣꯡꯖꯥꯡ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯗ ꯄꯨꯈꯠꯇꯨꯅ laikꯟꯅꯈꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯖꯣꯡꯖꯥꯡꯇꯦꯛ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯈꯔꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯈꯨꯟꯖꯥ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯂꯧ ꯁꯨꯕ ꯑꯃꯁꯨꯡ ꯆꯤꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯃꯛꯄꯨ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯂꯩꯈꯤꯗꯦ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯃꯆꯥ ꯈꯥꯏꯅ ꯄꯥꯖꯔꯤ ꯔꯤꯝꯁꯀꯤꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯈ꯭ꯔꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯀꯨꯀꯤ 3 ꯂꯥꯌꯦꯡꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯄꯣꯠ ꯀꯌꯥꯁꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯍꯨꯔꯥꯟꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯗ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯔꯝꯈꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯄꯤꯂꯔ ꯑꯃꯗꯤ ꯁ꯭ꯇꯦꯌꯔꯗ ꯂꯩꯕ ꯎꯄꯥꯛꯀꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯔꯝꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯀꯟꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯡ ꯋꯥꯐꯩ ꯈꯨꯟꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯕꯣꯝ ꯃꯆꯦꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ laikꯟꯅꯔꯝꯕ ꯀꯨꯀꯤ 3
ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯂꯥꯌꯦꯡ ꯆꯠꯊꯕ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯣꯃꯤ ꯅꯍꯥ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯀꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯋꯥꯔꯗ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯣꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯦꯜꯊ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯥꯡꯂꯨꯞ ꯂꯥꯏꯅꯤꯡ ꯅꯠꯇ꯭ꯔꯒ ꯍꯧꯔꯛꯐꯝꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯛ ꯐꯪꯍꯟꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭रिꯛ ꯑꯃꯗꯤ ꯊꯪꯅꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯥꯌꯦꯡꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯏꯪ ꯇꯞꯄꯒꯤ ꯐꯤꯚꯝ ꯀꯥꯏꯍꯟꯗꯅꯕ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯁꯤ ꯉꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ खरा पाजरी इम्फाल अमसुंग कक्सिंगी मफमसिंगदगी लालौबा 10 फारे पुलिस सिक्यूरिटी फोर्सना इम्फाल अमसुंग कक्सिंगी मफमसिंगदा थीबा हुंबगी थबक चथबदा लालौलुब खरगी कड 10 फारे हाइना पुलिस की चेरोंदा हाइरी ब्रह्मपुर नाहाबम बामोन लेकाय यावना इम्फाल इसकी मफमसिंगदा हैंड ग्रेनेड थमजिनबदा चेनबनी हाइबा केसीपी पीडब्ल्यूजी की कडर मरी फारे फारबसिंग अदुदी होइद्रोम पालिम्बा सिंह 18 कोंबा उचेकोन पेबम रोशन सिंह 53 सिंजमई पेबिया पंडित लेकाय नामैरपम जिक्सन मैतई 18 बासिखो ममांग लेकाय अमदी माइमोम लेम्बी मैतई 53 निंगोम थोंग किडनैपनी मखोइना सेंखाइबदा सिजिनबा 4 व्हीलर अमसुंग अयांग पलीदगी फगले हाइरी मोइरांग पुलिस स्टेशन की मनुंग चनबा मोइरांग खोइरु मयाई लेकाइदगी केसीपी पीडब्ल्यूजी की कर्डर ने हाइबा हेमाम लाइंगम कौबमी अमसु फारे हाइना पुलिस की चेरोल असिना हाइरी कक्सिंग की तोंगान तोंगानबा मफमदा सेंखाइबा अमदी नोंमै सप्लाई तौबदा चेनबनी हाइबा केसीपी एमएफएल की कर्डर मरी फारे फारबसिंग अदुदी मोइरांग थेंग तोंदोंबा 94 अरोंग खुनौ मयाई लेकाय वाहेंगबम इनाउ सिंह 93 कक्सिंग इरुम मपाल नोंगाइथेन डेविड मैतई 92 लौसी सिंकाबम अमदी माइबम लोकेंद्र 35 ओबगाई थंबान चिंगादगिनी हाइरी हौखिबा तांग 13 लमलाई पीएस की मनुंग चनबा कंगला संगोम संग अवांग लेकाइदगी आरपीएफ पीएलए की कर्डर ने हाइबा अमा फारे फारबा अदुदी आरामम सनायाइमा 95 नोंदम मयाई लेकाइदगिनी हाइरी हौजिक अरोइबदा मरुइबा पाव एलपीजी सिनबगी मातांगदा अवेयरनेस प्रोग्राम पांगथोखरे निट थाकदबसिंग उखुन डीसीदा रेजिस्टर तौनबा खंगलगली कुकीसिंगना फाजुलरबा नागा अहुम laikannkhre रिम्सदगी पुखिबा कुकी अहुम लायेंगलिबा चुरचांपुर हॉस्पिटलगी एमरजेंसी वार्ड मई थारमले हौजिक मातांगसिदा पाजरीबा पावसे लोइसिनजरे मियांगबु अमुका हना अरोइबदा खुरुमजरी।